पाउजे युम्फम उइबा मरु उइबा पाउ खरा अपडेट तौजरे स्कूल सिंग जुलाई कुनगा मरी फाउबा थिंगजिनख्रे कोविड पॉजिटिव ओइबा मियोय मंगा आईसीयू यावख्रे हाउगिबा पुंग कुन मरी द मणिपुर द मियोय यांखैगा मफन पॉजिटिव ओइरे एक्टिव केस सनी तरागा तरुक यावरे मणिपुर द कोविड-19 लाइचत की फिबम नोमगी सोक्सिलकपदगी मणिपुर लेंगा की मखादा लेरिबा स्कूल सिंग जुलाई कुनगा मरी फाउबा थिंगजिनख्रे हाउगिबा पुंग कुन मरी द मियोय यांखैगा मफन पॉजिटिव ओइबा लोइनना स्टेट असी की एक्टिव केस मसिंग सनी तरागा तरुक यावख्रे मणिपुर लेंगा की कमिश्नर एजुकेशन स्कूल्स एस ज्ञान प्रकाश नकुदेक पीदोना थोकी ऑर्डर अमगी मतुंगिना डायरेक्टर ऑफ एजुकेशन स्कूल्स न जून तरागा तरेत थोकी ऑर्डर अमगी मतुंगिना लेंगा के स्कूल अमसो एडेड स्कूल सिंगी कालेन सुटी असी जून कुंदगी जुलाई 15 फाउबा थाखिबने स्कूल सिंग असी जुलाई 13 तरुक ता हांगदौरिबनी अमरोमदा स्टेट असिदा कोविड-19 पॉजिटिव ओइबगी सांग असी वांखलकपग लोइनना सादा तरागा मंगा की मथक्ता लैख्रे मसिगा लोइनना मसागी सही तरागा निथोगी मखाता लैरिबा आगांसिंग हौजिकी ओइना वैक्सीन काप्ट्रिबना कोविड-19 लाइचत असिना सोगलकपा याबगी ओइथोकपा हेंगलकले पीबम मसी यंगलगा आगांसिंग की हक्सल की साफनबगिदमक लेंगा की मखाता लैरिबा लेंगा के एडेड अमसुंग प्राइवेट स्कूल सिंग CBSE द एफिलिएशन तौबा यावना स्कूल खुदिमक खुदक्तगी क्लास तौबा लेपक लोइनना जुलाई 19 फाउबा स्कूल सिंग थिंगलागने हारे अमरोमदा हौकिबा पुंग 19 की मनंगदा मणिपुर द योय चौमपुद्रा मफन टेस्ट तौबा द मियोय यांखैगा मफन कोविड-19 पॉजिटिव ओइख्रे ngasi positive oikiba singgi manungda Imphal West da kunga manga Imphal East da kunga mathoi Bisnupur da miui ama Sandel da miui ahom Kaksing da miui ama Kamjong da miui ani Kangpokpi da ama None da ama Senapati da ani Thawalam sang ukrul da miui ama yauri state asiki oina positive oikiba ki sangsa da tarha manga daspek tarungne ngasi positive oikiba miui yankhaiga mapan asiki manungda nupa na kunga taruk ama sunupi na kuntra gom doine Positive oiki pising adu rims da taraga matoi Jenims da manga amasung atai testing centers nung dani phom doine ngasi home isolation da gimyoi tara manga discharge ta ukre ngasi positive oiki ba yangai ga mapan asi tharaga state asigi apun ba positive case masing asi laga maga lising kuntra ga taret chamanga ni phugom doine masigi manung da misam na laga maga lising kuntra ga ni toi chamanga kun ga mapan central security person masing na lising manga sukna taraga marine Azupabda COVID dagi fakiba migi masing asi lakamaga lising kontraga mga sani sumna darene. COVID na sigiba apun bamising na lising ani sama konni loina na fagalapaki sang sada marfudrat ni fantasmic home senone. Azupabda COVID na narapam yoy mapan na janems da miyoy mari na rems da laikanari. Janems da laikanari pa mapan asi kamanung da miyoy mari ICU da lairi aduga miyoy mga na janar ward da laikanari. Amarom da rems da laikanari pa anapa mari kimanung da ama ICU da lairi. Ngarang phobu da Manipur da COVID vaccine kapkiba pun ba missing ase lakun ga mapan lising marfu ga tarit chama yang kai ga mga chogre an ba dos kapkiba masing na lak tara ga mga lising marfu dranivan saripan kun ga tarit adi su dos kapkiba masing na lak tara ga ni thoi lising homfu ga tarit samri homfu ga mapan amsung precaution dos kapkiba masing na lak am lising kun saripan yang kai ga mapan ne Hausuk phobu da Manipur gi district tara ga taruki marung da Kangpokpi district na COVID vaccine kapaki sang khwai da gi nemle Masih manung da district asik wena sada kungani thoi dasmik nifan mari na han dos amasung ani suba dos na sada taraga dare dasmik tarugani khakta makable amarom da state asida COVID positive oibgi sang lep da wangkhalakpa asigi yanglaga health minister Dr. Safam Ranjan chair logduna secretariat da leiba minister gi office da mifam pangtokduna khanagre Assistant Chief Secretary Health and Family Welfare भी bomblot mang health department की makok tong official seng national health ministry की makok tong official seng yauna pang thogi ba bifa maduna hauji COVID-19 positive oiba mi ki masing lep tana wangkala pasi yang lak home isolation tawriba mi hoising da hen bam yang changana da bathabak lokana da balem nakre bifa madu ki matang da health minister Dr. S Ranjan da pause asida hai hauji positive oiba sing ki manung da ayamana home isolation tawraga laire Makoi sing asida bifam thok pa hidak sing phangana na bal loina na mari leina ba PAC CAC ki mai kidagi akana ba miyang chang bagi tangai fada balaire COVID laisa da sigi yeglaga RIMS Jenims district hospital singi MOC CMO singi oiba mifam ang pang thok tuna hospital da anaba sing lakum badam da kari thaurang packet kadagi ai batu naina gane COVID positive oiba ki sang wangkalak liba asigi yeglaga laika lakor pam thok pa thabak laukana da ba khanare masiga loina da oxygen concentrator sing oxygen cylinder sing thaurang tokna thamna na ba
Mari leinabasinda khangankre RD wingda hangdokip COVID care center hausiksu thabak tawre. Loinan atai tingjiluraba COVID care center singsu tangai faraktrabadi hangdoknaraba sem sadu leiri anam hangna makhatake. Nagalambaromda Anganwadi Kids Center sing tingjingre. State asida hokiba saul khara asda COVID laiset lefa laitana wangkal griba asigi yanglaga. State asigi school sing tha asigi kunmari foba thong lona da badanga dangasi thokifa. Order adigi matung ina Anganwadi Center amadi Kids Center sing chu thong lola kani ana Social Welfare Department nakangalagle. Department asigi Director NG Uttamna thadorakpa charol manhai Anganwadi Center amadi Kids Center sing asi pigliva. Angang sing natampu oibana makhoi bolai chat asde ki ngak thong na ba paikat pane. Makatarakwa atop pauda UN Mathang Sahida Indiana China da ki missing helagani Manipur di demographic imbalance thok to na mitai ki fibam losilagle. Malim gi missing khwada ki jambale ba kori ba China da ki Indiana Mathang Sahi fowa ki manungda missing hen to na Malayam gi missing khwada ki jambale ba weragani ani United Nations US na piba UN na FIBA report amana kangalagle. Report sin makatan hai India ke apun ba missing hasi sahi asida billion 1.4 hengre. Asung na missing uang kalakwa asina leba ka sagi sanmit lunda so ba sa theng ama soida na pira gani. Malihim gawin su sahi asiki dabing pertara mga forward apun ba missing billion nifan jawra gani ahna panare. Loina da kumza lising ani nifu forward billion 8.5 yaw gani kumza lising ani chamada billion 10.4 yaw gani haire. India ki population asi kumza lising ani tara ka mathoida billion 1.21 da lai aina sahi tara khudinge thiba leba ka sigi census na hairi adubu kumza lising ani kun mathoida amukhana mikok thi ka dabado covid laisa da sin maram odna jai thok tuna leira khibane adubu malem gi woni yang badadi missing engat pagi sanga se kumza lising amaga champan yang khaida gi di yamna ta dharakle masina maram odna hau ki ba kumza lising ani kunda missing engat pagi sanga se sada amo fawu yodana leire Hauki bukumza lising ani kun mathoida malem ki oina average fertility rate asi 2.3 da laire. Ado bahariba masing asi hauki bukumza lising amaga cham panjang khaida de. Angang oibagi TFR asi manga da leirambani asumna tapna hantharakpana maram oiduna TFR ase kumza lising ani yang khaida di list 2.1 da hantharakani aina fanare. Report asin makatan hai malem ki oina kumza lising ani yang khai fawpa da hengat ka doriba apun ba missing asige. Tangkai amadi sumnagi lebak nifan khakta dagi oigani aina fanari ari lebak singa dudi Democratic Republic of Congo Egypt Ethiopia India Nigeria Pakistan Philippines amasung Tanzania ne aduba malem gi lebak humfuga mathoi DTF lebak humfuga mathoi di TFR asi lepalaitan hantarakpa maramna kumjale singari yang khaida lebak singa sik population asi chada amhandaragani aina panare Amarom da UN ke khwai ki nobo report asi fanglaba tungda India da missing hengat pathingna na bathausil semnar bulu chingba kya parum na mot phongdong na ragle masida sunat na missing hengat pagi saitheng marakas da kangluk kharana angang pok pagi sang hantarak padagi demography da imbalance ora pagi matang da suwa thok ragle marakas da angang pok pagi sang ka hena neman khibana maram warga sahi khara gi tungda Manipur da majority oi haina longnari pa mitai sing state as da minority tarak pagi phibam da ragle Lebaga sigi wena missing hengat pagi wathok yamna kan leirak lingai serga sida Manipur da kundari pa mitai sing asigi wena di party di red lep palaitana handarak to natung dala ka doriba mirol sing aduna hauji ki matam gi mirol gi masing asi phawba mod silak pangam loita pagi phibam amata lak lebane masina lamda masigi khunai loan sanmit loan amadi lengak loan da chawna akai ba lak paya bagi phim da leire marang sing landslide phangki ba haksang jangkai ga mari sure tarit thiba khangdre Hauki bajon kun gamafan amasung kontra gi lona ba hingda noni risi ki manung chanba marang sing par 5 te thoki ba sing ningkhai ba gi thawdok da ki ba asi baksang yang kai ga mari sokre konja manga yawna ni dari ki baksang ba dana leire thawdok thokra ba matung kasi met tara khomdoi ni suba namit ki thi ba humba ki tabak cha thabada izai turel ki khongnung dagi asi baksang ani phangki ba loina nanga si phawbada punna haksang yang kai ga mari phangba ngamkre haujik mioi tare ki haksang thi ba khangdana leire Taudok to kiba namit atu da punna mioi humpudra ma fan phamjin kiba gi marungda mioi tara kani fan hingna kan bangam kibane mioi kya lainu da phumjin kiba dagi NDRF SDRF TA Assam Rifles State Police Fire Service CRPF amsung kunja sing chawna thiba bagi thabak sa thara kibane laibak thiba taudok atu da laikhidaba TA gi person amasung tongan ba sinmi sing gi haksang makoi gi pokna phamlam dam da thin khre haire taudok atu ga mari laina na makwan khulgi Kunja sina NF Railway da demand kya yawa
memorandum amangarang pisin kipalai krabane ULB 27 gi makada dukan hangliba singda online ge khudang da registration tawba yaragane Imphal Municipal Corporation Jauna State asigi urban local body ULB kungatare gi makada dukan phamliba singna masage dukan gi registration renew tawba amadi license loba gi thabak asidagi online ge khudang da tawba yaragane Taromasi ngarang hot minister Yunam Kemchana Ol Secretary Telephone Office Ambata launch tawtuna hawdoki bane Service Plus animing thon ba online service asina dukan phamliba singna web portal service.online.gov.in da register tawba tungda matam bangantana online gi khudang da registration renew tawba amadi license lobai khudong chaba piri loinana transparency leina mafam khudeng tagi thabak tawna bagi pandamda hariba online service ase paikhat bani Online service ki thabrangas National Informatics Center Manipura Ministry of Housing and Urban Affairs ki sentang makada develop tawbani loinana online service ase Google Play Store dagi download tawduna mobile gi khudang da registration renew tawba amadi license lo bagi khudong chaba su pere pass lo bagi chang wangle lainga ki school singi phipam phagalagle Chief Minister NBD na luchingba lainga asina sangchil li school phagana mission ki mai sa bhawragle handak da fall lauto ki ba high school living certificate examination 2022 ki sada 60.40 ki chang da first of phagam ki ba asina mission asige mai sa bhawre aibot pane Chief Minister Secretary ki phrase ta thador paserol mana ai how ki ba sahi tara as da bosem da loba examination khudimak ta chada yangai ga manga gi mathak lan khat pangam dana lakhi bani haire kumjali singani kuni thoi gi SSLC examination asida lenga ke school ki mairoi lising difan sohom supna taruk exam thaw da mairoi lising manga supna kuni thoi ne exam asida pass taw ke lenga ke school lifu gum toina mairoi chada chama pass tawdun exam asida singthani nga epamong da changsilagle yamna singthani ngai werbo wafum de government ideal blind school am sang government Devan Mute School ki mairoi sing exam tha ke bakode mak loina mai ba ke en breda lusing balenga kasigi school fagat han mission na magul leiwa education bipum kudi mak ta phangana da basang silibane lenga gasna lenga ki school da han ham yam na thamlam batha jaba do amakana han chin han tu na mairoi mingchen ba hengat han na ba amasung mafung pa performance hengat han bangam gane narul sing asi khunai asi ki jumbi wari bani manipur ki khunai ki tungi jumbi ril ba dor ba mairoi kudi mak ta apa ba magul leiwa education phangana da state lenga no honare Chief Minister NBD na SSLC 2022 ki examination pass tawraba mahiroi sing bathagat ba phongdoki hena faba mahiroi photok tun mahiroi sing mark hena phangana na bhona bada lenga ke school sing ki oza sing absung dan testing staff sing lo riba thawdang go su Chief Minister na sing thage exam mas mai pak bang aphuk traba makoi na khalam ba chang dagi hanthana lakhrawa mahiroi sin ningan na roi dabani makoi ki panthung phangna da ba ke dam khena kan hona da ba phongdoki Lenga ki wena mahiroi lising ni pan chahum supna taruk exam thaw the first division da lising ani chani pan kun gani fan second division da lising ani supna hom putra mari amasung third division dagi mahiroi chama kun pass tawki handaki sahi is the third division da mahiroi khaji ka pass tawraga first division amasung second division dana ayamna pass tawki Professor Amar Yumnam social platform sing da sarukya wada athing ba thamle ifa Professor Amar Jumnam bo social platform sing da sarukya wada athing ba thambaga loinana Viva Books Private Limited New Delhi ki publication khudimak Manipur da athing ba thamle an Indigenous Peoples Alliance ifa Manipur na thador pa cherol man haire cherol is nai Indira Gandhi National Open University ignogi School of Interdisciplinary and Transdisciplinary Studies da Doctor of Philosophy PhD Fankraba Brigadier Sushil Kumar Sharma ki thesis socio-economic roots of insurgency in Northeast India haiba asida Manipur ki puari ulana wan tok piba made lamdam base ki pak chawbo busupna gi square mile sarir khaktani ani hiriba asigi texak thesis sasege research supervisor koiriba Manipur University ki economics department ki professor Amar Jumnam amade ignoge assistant professor Dr Sadananda Sahu ani ko fam thoge Maramadana Professor Amar Yumnam amade Dr Sadananda Sahu na masagi asoi basin sem doctor ba phawba matam kharagi oine hiram kharada athing batham le hare Mamang da tongan balup kya na aran pasing asi potok tu na semtok na bakaran kiba laikre madamado hiram si kadai fobo lali na tragana sumbi haiva naina batanja amade tijanata ba matam tanja amade tijanata ba matam law duna lakhe bane maragasida research supervisor oikiba professor Amar Jumnam no kodek pi duna sengdo khiba su laikre masidagi hena kupthana tijin ba mathau tarakpa amade professor Amar Jumnam mahna kodek pi ba thesis ki saruk da harbo wafam singa se yaukide ana phongdor padagi tijin duna lakhe bane
Aran thesis amabu leibak asigi masak narba justice WAC sakna forwarded tauraga Brigadier Susil Kumar Sharma larik oina fonglaba The Complexity Called Manipur Roots Perceptions and Reality harba larik asibusu thesis sajeke asobesing semdok tribu fogba athengba thambaga loina larik ase fongbagi asoba thodang yariba Viva Books Private Limited 4737/23 Ansari Road Darga Guns New Delhi ki publication kudimak Manipur da yonba amadi sinabada athengba thamlagani haire Makhat arakwa atopa pauda Anuba Parliament Building matonda Prime Minister na Maikum hangdo kiba emblem wathok oire Prime Minister Narendra Modi na Anuba Parliament Building atugi matonda Maikum hangdo kiba national emblem atugi matangda asoba wathok moirakre Executive ki maku koina Prime Minister na emblem adu kari ki Maikum hangdo kiba no an opposition party sina wangang lakre Emblem adu modify tawkre amasung ikaiba fikri anasung makoina fongdoke adomenam asoba sculpture adugi designer sing aduna semdokpa amata leite haige Lalu Prasad Jadhav ki Rashtriya Janata Dal RJD na national emblem aduda yahoripa nongsa sing adu ingtapagi mafongdok amalayba ki khangharibani adubo anuba sculpture aduda di mi saning bagi apambu amu utpagum tawre ana tweet tawke Prime Minister Modi ki Amrit Kaal ki wangang aduda karim naruduna origin emblem aduda ingtapa pafongdok ambu ulli adubo Amrit Kaal ki matamda sariba sing asina mi saning bagi amasung laiba gasida Lairiba kudimak jausin na bagi apa am uli hana hindi da RJD ki official handle aduna tweet tawke tuida du na symbol kudimak nam yoiba amu bagi wakala du le symbol sing na yoiba bagi asyang panesa radu sandogi hana bakata ki Lupa krore sahum humbutara taruki heroin Gujarat hitang pemanak tafare Lupa krore sahum humbutara taruki heroin Gujarat hitang pemanak tafare Gujarat ki kas district Mundra hitang pemanak ta Gujarat anti-terrorist scout container madagi lupa krore 376.5 lom oigada heroin kg 75.3 fare an official amana ngasi phongdokre aina jada bapalamudu authorities pop minam na ba firol ki makol sing manungda Losilagi United Arab Emirates dagi tharakibani amazong Gujarat pokina bagini ada Gujarat Director General of Police Asis Badian haige tha ani makhairong ki mamangda Mundra hidapam aduda thunglakiba shipping container amada drugs sing jarum yai hain handak Punjab Police na Gujarat anti terrorist scout aduda paw pirakibani cargo adu Punjab da pikina bani an Mr Badian Gandhi nagar da paw mising haige rape case da chenava amaponsi chupa padok pikre Masa sahi tara khatangai ribi big dibi nupi masa amba bonopi wepi ki kai khona ba mangan badamar waina sena ki bonofa amba kona maponsi chupa phadok pi krihari au ki bakumza lising ni kungi January tha da masa ki sei kun ga tari rom surba defense biswas na masa ge sahi tara rom surabi nupi masa asiba moithem tawtanu fura ga nupi wepi ki kai khona ba mangan pi khibani thawdogodu ki matang da tha aduma ki tara ga mafanda victim nufi asing pokpina police da case ama file tawrakibani Apok pi mamana phone toki bagi matungena database namaki masana pi bomi leita bagi kodong saba yenglaga masagi kada moidem tawdunu fochila pamado namdora rep tawki bani hari madugi matu mahpo police na faduna jail ta thamlaki bani magatarakwa atopa Manipur ki pauda khana chaina bada nufi ani jauna miyoi mari sokle sehnaba sing fare kodagi police custody lau thagre auki ba July mapan gi aing dog yaida khana chaina bagi thawdok ambada imung amagi nufi ani yauna Miyoi mari asok pandang tun hostan dalai kan nakre. Sena vo miyoi home police na fara bambatong kotu putok tun numit home police custody imal log thagre. Sokla ba miyoi sing atudi thangjam Chandramani Singh sahini fuga manga amasung maki loina vi Landhoni Devi sahini vo. Thangjam Kanon Devi sahi yang kai thangjam Basanda Singh sahi kun gataruk apopa laikiraba T.S. Devananda Singh ni. Bakoi loina mak kurai puthi balikai tali bani haire. Polis ki pauki matungina hoki Julai mapan ki nubidang pung taraga mathoi muk tarak pa duaida thangjam Somrendra Singh sahi yang kai gambapan amadeng haki manong nupa seng thangjam Bijoy Singh sahi nifu ganipan thangjam Ratan Singh sahi kun traganifan abasong thangjam Rohit Singh sahi kun ganipan apopa thangjam Bijoy Singh kurai puthi balikai dalaiba miyoi Singh asina makuta siba jaba kulai thang amadi utuk buatuk paiduna thangjam Premchandra Singh ki yumda sanglaklaga yum adu dalaiba miyoi Singh maram amata piduna pangpudha fuge Masih maram orang ke Premchandra ki khudom bikaki Kanon Devi na makut amadi mabukta soki
Landoni Devi na thabak da soki aduga asanan tan bagak amade paigan da sok tan bakoi loina mak si ja host an da pokadun laikana ki haire tawdo ga sigi matang da sok laba imung manung na porompat police station da complaint ama los to badagi police na thangjam sombrendro sahi yang kai kamapan amade manau nupa thangjam Ratan Singh sahi kuntra gani fan amasang thangjam Rohit Singh sahi kun gani fan apok pati SP Rohit Singh kurai futhi balai kai da leipam yu sing hasi au ki bajulai taragi ayukta May memdagi fara patung da makoy ki matakta FR number 179 close 7 2022 VRT PSIU S44/323/356/354/307/34 IFC Pandon Infal is ki deputy magistrate da puthok laba madong nabi dahum ni ki police custody ma tawthaduna makoy sing ki matakta thikat bahu khre aire Lamapu amati revenue ki knowledge jaudana Tarian Pok feeder railway ki tunnel huli base khudak ta lep kadabani committee Toful railway station ki railway track amadi tunnel huli base lamgi patadar oiba musing amadi manifu lengha ki ani ki marakta janaba purak laba matam da sem ki bani adu lamgi mafu patadar sungkhang khangalam dana Tarian Pok bi bales dagi atom common place phoba ki manakta marak da leiba lamsing da project ase ki manung channa tunnel hulak li base maram chadaba thawne Kodak da mari lain railway project ki authority singa badi manifu lengang na chapchaba demarcation to bidu na miam da chapchana khangan biu aina Tarian Pok bi village railway affected na center pang thok pa pau gi mifam amada Tarian Pok bi village committee ki member ning thousam loken ro na phangdokre Manipur place kap da ngasi nongthil pang thok gi pa pau gi mifam amada el loken ro na hai Imphal West district ki manung chanba Tarian Pok bi tangda bi amadi atong khuman khungkang gi lofam masong Ingkol ki saruk da lokbu gi ayap yaw tana railway authority na tanel husilag liba si maram jade. Tawdo ka sige marit lena na naguna tanel kulbagi tapaga si kudak tele pina na Imphal West sige. Deputy Commissioner amadi SDO da ngarang ay ba General Pisin re. General Pisin basat pada mari lena ba Deputy Commissioner SDO am sang revenue department so ano ba railway tanel hulbagi knowledge leram de. Lampel police na sanahuran ba ani fare. Lambet police station ki team amana sanahuran ba nafa ani fare mahoy nahuran ki basana singchu recover taw bangam le haire sanahuran bagi maranda fara basing atudi pokrampam defu saikun ka daret apok bagi meng ipom sama song konsam sanatomba sainifu ka manga apok bagi meng laiki tabak ke sandrani mahoy ani mak kontrak pam mai lekai dagini haire maka tarak fo atau papauda masalum lavi nufi amana solo driving tawro bagi fine 10 gre Texas ta leiba solo driving car full rail amada masa waisang tripinupi amada car thor bagi fine 10 gre haire thawdo wadu to vi aduna haki mabukta yauri banga ado passenger am oina masing thagadra lebagasta abortion logi sanafataf kana leiringi matamasida haivo hang angke haire solo car thawri binupi adudi frandi botoni sai kuntraga ni thoine magi mabukta sayul kuntraga mari suraba ngang amana fori mana car thawri ngada police officer amana car dagi singthra ka court chananava ai bagal loina na penalty wala fal tin halo basumang da khangan ke hare madamadu da voto na police officer adula phangto ki bada ma ki pok tri ba khang adu logi miangda miya moina ugadori bra United States Supreme Court adi federal logi matung in office na portion to bage ai avagi mayuk talai khrabani police na khubla ki bada kari gumba kar manung da adoba mi aurobadi fine thifam thokpani haike sagang region da PDF amadi KI in a funda junta police station da landagre Awang tung ba sagang region ki manung channel iba Indau Township da awkiba na maiching nimita kasin Independent Army KIA na People Defense Force PDF ka fundo kusam na tuna mafamatu da leiba junta police station da landagre Resistance Force ki afun landa adu da yamna chawna junta Lanmi Singh Asok Panahan ki ana PDF ki spokesperson amana bang dorakle PDF Malaysia and Promotion Office da ki member now the fang dorak pa wafam amada Mafamatu leiba me zar village asi junta ki Lanmi Singh law sin dona laigre ai pau phang badage KIA amadi PDF ki Lanmi Singh back dorak news so hadi Malaysia Singapore la ka mafam asi namit asi ki hingpong homta pa mana Nabida sige ahing pung taba do lumdun laiki makoy ki thawang di Myanmar police na lai baba pambadu over for tawduna koisila galanda sa thagi haibasni station adu da Myanmar ki police kunda ki kontra rom tamak leram bayai haina fakhe adu makoy na mafam adu sab sab bunker amadi transit na sing basa tu na yamrabada police samba ki mathakta leram ki bane maramadu na makoy na vs adu control tawang ambagi wang bada laiki ana PDF spokesperson adu makata na phangdoke aroi beda content sing asiki markui ba pau khara asiba pau dam jariba Manipur Local News YouTube channel asidagi yang beri puna mapadaga sari. Channel asin atom da kana badi subscribe to be business subscribe to be ramoloy nana.
like and share to busu kawi ko nupna makpo amuk hanna thagazari